PSTV mieng tabiri besingbu nomaitem kajalna khurumjari. Housing nunthil oiba pau pizari. Ayurveda for One Health haiba thimda National Ayush Mission Manipur amadi Directorate of Ayush Lamphepatna na sinduna ngasi Imphal Hotel ki Sangai Hall da nipan suba Ayurveda Day 2023 Observation Day pangthokre. Tharamadu the Chief Guest ki warwal piraduna Health Minister Dr. Safam Ranjan na hai non-communicable disease asi nabagi chang hantahanaba Ministry of Health na kanna hotnariba sida miyamna so modern gi oiba treatment asi khakta natana ipa ipuna sizinaramba medicinal plan gi treatment su sizinaba mathau tai ayusna sizinariba treatment makal asi ancient amadi modern gi treatment form punsilaga tauba treatment amani scientific development na henkibana miyamna ancient form of treatment kauthokna rure adubu ipa ipuna manama singna layeng bagi chatnaramba chatnaba haujiti miyamna khanglakle marak asida hena miyam khangna aware oinaba hena promote tawba mathau tai amadi prajagi mindset su khonghanba mathau tai maram asina aikoina punna team amata oina thabak tawminasi haiki Thauram aduda Health and Family Welfare gi Commissioner cum Secretary Pradeep Kumar Jha IAS Ayush Manipur gi Director Dr. Akoizam Lokendro Singh amadi Directorate of Ayush ki State Ayush Officer Dr. S Biswanath Sharma na President members oina saru yaki. So that shows that people are beginning to realize, people are beginning to know the importance of this form of medicine. And the right but we have to promote more. And the Siki Kanaba, Yam the Labanina, Manipur is the Gakulim in medicinal plants. Medicinal plants, kind well, for that matter, Perup ki Kanaba is is grown everywhere, but Kanga Minadi, Kanway, Kanwa Minadi, Perup in what is Perup Savas, what they have to see. It was a minute. Even after again, Perup Manipur, Peru is here, Pinari, that's why the medicinal plants, we are from varied species and which has medicinal values. And the Sigamayam, the Loina, I think medicinal plant is also one of the sector where the Department of Ayush is really focusing on. Not only this, hospitals, dispensaries, district within Makta, Thamaga, where the health is side, the Ayush is side, I'm sure we can all work together and bring down the percentage of NCDs that's been a burden on our people. Langlalang jen khangdana laiba naha ani adugi matangda lengangna karigumba wafam amata khanghandabagi mayauta chatharapa public curfew ngasi nungthilpung amada loisenkhre lenga ke makaidagi hojik fawba karigumba amata phongdorapa leitri hairi JSC against the missing of Ningthaujam Anthony amasung Maibam Avinash of Akam awang lekai na mafam khangdana mangkiba angang anigi langlalangjin lengakna puthokpa ngamdabagi mayokta hariba public curfew asi ngarang ayupung 3 dagi ngasi nungthilpung ama fawba chatharakpani loinana hariba matam asi fawbada lengakna JSC imung manung amadi lebak miyamda hariba angang ani asigi langlalangjin mayek sena khangan daba taragadi JSC na isu asi lebak miyamda sinabaga loinana CSO Student Organization amadi lebak miyam ga loinana akanba khongjang changsin lagani masida tholakpa afafatagi daida khudingmak lengak asina pugadabani haina akanba wafam thamkhiba lekhrabani Ras Medicity na Kangluki Irang asida asok apan nanglaba sing lemna layeng duna miyam gi seba tawringe charak asida kanagumba kharana puwa thangba ngamloidaba senpham mateng pangbiu haina hairakpa threat tarokpa amadi phone tarokpa asi tawbiganu ayat apan leitana miyam gi seba tawba phangambiu haina Ras Medicity gi Managing Director Hobizam Rajena ngasi North AO sida leiba Ras Medicity da pangthokpa pawgi mifam amada phongdokre Mahakna makata na hai hospital asida ngasi fawbada patient chahum yangkai mari layeng le masigi manungda hauji patient taru emit tawduna leiri anaba sing asi layeng na ba hotnabada tha taruk lom asi hospital asigi staff sing na salary chada yangkai kathotuna hotnaduna lakpani Manipur da separate administration piba yaroi haina lanthingnari ba singna
asok apan yarokpa matamda lemna layengduna lakli lekhai taba fibam ama laktriba fawba lemna layengkini adumapu kayam kuina lemna layenglaga adumok lakhigadawribano haibase wahang ama oibana thokliba irang asi athubada loisinaba mari leinaba khudingmakna table talk tawbiyu lamdam asida chahi amada amutang lakpa ningol chakauba thauram asi nupi oibi singidi yamna khawrangna ngaijaba numit amani adumapu nupi oibi singna kumai asige mayota chongthautuna ningol chakauba numit asi voluntary oina boycott tauba asina manipurgi puwari da ahanba oiragani Rajmedi city na piriba contribution asida tongan ba maikaidagi sel amadi hidak langthaki mateng pangbirakpa aduna hospital asigi staff amadi official singda hena thauna hapli patient amadi patient gi imung manungda pendaba mayo nadanaba hospital asigi official amadi staff sing chang naina meeting tawduna khanari haiki the ashi culture se isana voluntarily boycott tokala Manipur da mapan gi leader sing lakmu tamda akhoi boycott to bichana bidi han bidi tum lakre aduga isa gi culture isa na pangthok so pote isa magna mo boycott to bose masi Manipur gi history da masi handa ki han ko ne na in chumberland ba khang de madu mang hana thokhi ba phina khang da mo tam do play gi ba or gi khang ne but akhoi na khang pode gi di masi bongsi de sumba ka hetar dong cha da ba yam kai no gi wan na tan yam kai ne yam yaw re ba yam waba tanja masiden waba tanja khoi la ro ne khoi yumda hanjilaga leire hairaga su pukning lumbadi oidri aduga chana thaknabagi awatpa leibana yamna ware haina su hauji fogak saw ikhaida leiba masagi yumda hanjinuna leiraba khunja singna phongdonarakli me ahumdagi thokiba kangluki irangna lanjena duna tongan ba mafam sing amadi hilip kem kayada leiraba matung haujikna masagi yumda amuk hanjinuna leiraba fogak saw ikhai mamang lekaidagi masagi chahi yangkai nipan surabi konjenbam ibeni covid nupi amana phongdorakpada mahak haukiba me ahumdagi lanjena duna ahanbada kainauda leiba mamong nupigi mapamda ahing ama leklaba matung langjingda leiba macha nupigi yumda tha ama leiki aduga ningthaukhonggi mangol ngabi college relief camp da tha ani khara hena leirakhi adugi matung hauzik yumda leirakpa tha amarom surakle yumda hanjilakpada yumsing napina isongsong duna leiramki aduga safu uyan fawbot leiramdre yumda hanjilaga leire hairaga su kuki singna nongmai kapsalakadra haibagi akiba leibana ahing tumpham khangde mahakna makha takhibada isagi lofom leiraga su lau uba changba yadabana lawsu uhaudre aduna chanabagi awatpa yamna leire Fogoksaw ikhai lamdam asi lau uraga ingkhol koiraga hingjaba lamni adubu lawsing uhaudabana yamna wanare mayamna mateng pangbirakpa cheng chak khara asina aikhoi mayam yenajaraga kharaga chajari aduna thokliba lana sige waroisin ama athuba matamda pubirau aikhoi ingna santi oina leiba pami torbungda leiba masagi yum fawba changba ngamdana leiba yauri aduna state force matik chana ngakpiraga yumda changdriba mising changhanbiu aikhoi chadrasu santi da leijage haina MSTV ga unaba amada phongdorakhi leirine na tawrisi so khoi ahing tumde moina kapakadra aina khanbadagi akhoi moigi maigei si yengaga kari tawrakadagi na akhoi adum leire isagi lau leina lau uba phangdre akhoi lau uba chatpa matamda phau hunba chatpa matamda kukina nongwai kapsale aduna lau du hundare yumya da leiba lau ama pari ama ani yumaya da khara ubajiju haujikse lokadra lo oidra khangde moina nongwai kapsalakpana maram oirakanda khoije haujik phauda lauda kumba ngamjada dana koi leire lanche lorga halakpadi yumsida karigumbi ma leiramdrabanina khoi haujikse sabdadana khoije mayamna kharagara nungsibidana matiang pangpirakpaje khoi sieng sera amamam ani khunje thungna ba yenjaraga sumai tawdana khoi saboi sada boi sara nonghanna jare khoi Fogoksaudagi Lairenjam Binana Hai Mahakwakta relief camp ta leiraba matung Moirangi Khoyol Kaithal relief camp ta matam khara leiki adugi matung isagi yumsida halakpani yumsida leirakpadagi DC na su cheng kg tare te pirakre atopa mina su mateng panglakli aduna sina de konaba ngamba nati thabak sufam nofam leitabana icha isu kamaina semgani habi awawa podum amasu oidi isingi awawa su yamna lei hana purkhidagi ising thakna chanarambani adubu lanjanaraba matung yumda hanjalaklak pada purkhigi ising asuki matik fatabana madu sizinabada ana ayek lok thongba kaya tawki adubu hauziti PSED na ising khara de pivire adubu masina de konabadi nate yumda hanjilakpada ising hapningai patra fawba leiramdabana ising hapningai leite haina su awaba kaya paudam lakhe
ꯃꯇꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯂꯣꯛꯊꯨꯡꯕ ꯀꯔꯤ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯋꯥꯔꯤꯉꯩ ꯃꯔꯛꯁꯤꯗ ꯍꯦꯟꯅ ꯌꯥꯎꯁꯜꯂꯛꯄ ꯏꯁꯤꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ PHDꯒꯤ ꯁꯤꯁꯤꯅ ꯏꯁꯤꯡ ꯈꯔ ꯌꯦꯜꯂꯛꯄ ꯌꯦꯡꯕꯤꯔꯛꯑꯦ ꯑꯗꯣ ꯃꯁꯤꯃꯛꯅꯗꯤ ꯀꯣꯟꯅꯕ ꯌꯥꯗꯦ ꯃꯔꯨꯑꯣꯏꯅ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡꯁꯦ ꯌꯦꯟꯕ ꯂꯥꯛꯄꯁꯦ ꯀꯣꯔꯐꯨꯒꯨꯝꯕ ꯀꯣꯟꯒꯨꯝꯕ ꯕꯥꯇꯤꯟꯒꯨꯝꯕꯗ ꯂꯧꯍꯧꯕ ꯅꯠꯇꯅ ꯑꯗꯨꯒꯤ ꯍꯥꯞꯅꯤꯡꯉꯥꯏꯒꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯁꯦ ꯂꯩꯇꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯂꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯑꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯣꯏꯈꯤꯕꯅꯤꯅ ꯌꯥꯝꯅ ꯏꯁꯤꯡꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯛꯄꯤꯔꯝꯕꯗꯣ ꯇꯁꯦꯡꯅ ꯏꯁꯤꯡꯁꯦ ꯍꯥꯟꯅꯤꯡꯉꯥꯏ ꯂꯩꯇꯗꯅ इसिंग पीबा लागा राहुल बोतल अनी थांगतोगा लेरमेना हाइबसु यावरिबनेबको लहुनिंगगजु पात्र लेदबा अवाबसु तबुसि लेसिदा अदुना हुसिसे इसिंजिदि अखोगी लेकाइसे इसिंजि फजना वारे अखोगी मसिदा इसिंजिदा इता मरांग काइना सरकार नमता पीबीरगा अखोगी नातिनाजिदा तंगा तबम तबना तबा अखोगी सि पांजो चाही हुमुद्रा हुमदोय सुरवि वारेपम ओमिला कौबी अहल अमना हाई चानिंगाई थकनिंगाई गी अवाबा कया लैबगा लोइनेना लांजनरुबा आंगांगसिंग असिगी लारिक तमफम लैतबना अकाइबा ओइरी आंगांगसिंगना हानदी कांगबाइदा लैबा माउंट ओलिव हाई स्कूल दा तमलंबनी अदुबु स्कूल सु मै थादोकपिख्रे अदुगा फगकसाव इखाई ममांगी लमथाबोंगदा स्कूल अमा सारिबा अससु लोइसिंदना लैरी पैसा लैतबनिना अरापा स्कूल सिंगदा आंगांगसिंग थाबसु ngamde aduna kadaida tamhangadabano khangde tungi yumbira oirakadaba angangsing kangjai bujai ta duna leiri aduna saba loidriba school asisu saba loisinbiu lan lepidi hai adubu kapakpadi leptri law story ngeda nomai kapsin bagi thabak chathariba asisu lengang nami yang changbiu haina se phongdorakhi कोई खांगे लाल लेते दे है कापक पति लेते जिचो मम्मा कापी अदुना कोई डिफेंस तो वो जो नंद्रे तो हंद्रे कोई वो सिपाही जिने कोई न हंदो खोतो वो सब मत हंदो नंद्रे वो जिचे हाली बाय स्कूल से सुइसा से में तमंद्रे स्कूल से भी को चिंगी स्कूल में माउली हाली बाय स्कूल से कंबाल के लाई बनी कोई की लंधा बंदा उजी स्कूल में खड़ी से छाबदी हो गए कंदीदे बेंगा जिंजी जिला तमहन को लाव लगे जी कंजाई खुजाई न लगे मसी हमतंग तासन खंजल लगे स्कूल हमतंग वैसन बिरगा अखोय असिमाइना तवरगा दे खो जहाराव गनी इसुई चा जिंजी ओना जुंगुरे नोरगा दोरी बनी मसी तंगी सरकार नि एक जहानु पनबयाबदी इमेज टीवीना खुंजा सिंगदगी लौबा रिपोर्ट की मतुंग इन्ना तोरबुंग जीपीगी ओइना लांजना खरबा सिंगी मनुंगदा मियोय 450 रोमदी हौजे हौजिक मसा मसागी युमदा हंजनुना लैरे हाइरी पद्मारत्ना इंग्लिश स्कूल काक्सिंग की प्रिंसिपल ना थोरकपा चेरोल अमगी मतुंग इन्ना स्कूल असिगी नॉर्मल क्लासिंग लाक्लिबा नवेंबर की तांग 13 तगी हौरगनी हाइरी मतंग असिदा नुंथुलगे पाउ संदोक्सबा लोइसिनजरे इमेज टीवी मिएंग ताबिरिबसिंगबु अमुका ना खुरुमजरी।